Manipur ki yumthangna duna lairi state Mizoram ki chief minister Laldu Homa na USA da chattuna India Myanmar amasung Bangladesh ta saithok lairi ba zo sing asigi tongan ba country ama sem na bagi damakta sangsilliba khongjang asida mateng pangbiu haina fong na mateng niramlaba matung makha ta boina hauzik lairi ba India lenga asida Manipur Myanmar amasung Bangladesh ta thokliba irang asigi manungda jo singi maikei ki punsin na bagi damak hwanariba khongthang asida mateng pangsilu Akhand Bharat ki saruk ama ohenge zo sing asina punsin duna India ki territory hengat hange haiduna lobby tauba haukre. Nagalama romdana NIA gi maikei gi ngasi Manipur da thokliba irang asida Kuki su group ta leiriba militant sing asigi involvement yaure haiduna KNF amasung KNO UP na singba asi maming panduna hauzik evidence putokpa haurakle. Mayam pumna magpu Nganba Khuman na anoba video amada amukka na taram nokchari. Hauzik Manipur da thokliba irang asida Yumthangna duna lairiba Mizoram hairiba state asigi maikaidigi ka hena khutinjilakpadagi state ani sigi oina lairiba laingak ani gi marakta hunabasu leptri hauzik Manipur da thokliba irang asida yumthangna duna lairiba Mizoram hairiba state asigi ruling amasung opposition khaidana lairiba politicians sing asina ka hena khutinjilakpadagi Manipur gi laingak na pikiba pakum Manipur hairiba state asi Mizoram gumba Assam dagi machet ama faktun oikiba lamnate chahi lising kayadagi ningthau panduna Maning tamna leirakpa leibak ama oina India da merge tawkhibani haiba wafam asi thagat ingaini adubu makatana ahenba wafam kaya ama phongdoklakpa taragadi wafam amadagasu hapchinhaningi madudi hauji Mizoram hairiba state asida lamdam asigi mapuni khwaidagi mathak thongbani haijariba Mizo kangbu asina patpi nei bire maikoi ga leibina basi pamdre haiduna autonomous council oina leiriba sakma sing asi union territory ama pibiu haibagi iyo ama su leiribani madu hana loishinbana phagani haibu wafam asi su thamningi Mizoram lainga ki maikei housing Manipur da thokliba irang asida union territory separate administration PU haiba demand kaya ama tawsilakti basi pidaba yade hairagana housing Mizoram haiba state asigi ahang mafam kaya ama leiri mafam asida oina ningtijana piduna na khoi masel punna leibinaruro haina sina thokibana phaba ama su lakle Asumna tauba taragadi makoina matam kuinidagi sagatcharibi ihau mangzariba manglan zo fate asisu mai pakpani haina makoisu lawzarazani ihana hanbada hauzik Manipur Myanmar amasung Bangladesh ta thokliba irang asida zo singi oiba makoi tonganba country ama fangnabagi manglan aduda khudong saba yaba chance kaya ama leirakpadagi makoi ihau asi handak yamna kansilakli ikui dringaida Mizoram gi chief minister Laldo Homa masamangna USA da chatuna hauzik India gi northeastern state amasung Myanmar Bangladesh hairiba mafamsing asida taitok khundaduna leiriba zo furupi miyoising asigi oiba apunba country ama sagatnabagi changsilliba ihau asida mateng pangbiu haiduna US ni yamna fongna nikrabani mahangna mafam aduda fongdok lamba yamna maru oiba wafam amana hauji zo singi oiba country ama semnabagi changsilliba ihau asida Bangladesh Myanmar amasung India hairiba mapangal kallaba country ahum siga matam ama khaktada lan thengnaduna makoigi sangsilliba ihau adu mai pangnaba honaba asi aduki matik yamna awaba ama oigani masigi damakta aikoi hojik sem saba loidri haiba wafam ama fongdoklamki masigi matungda mahangna US ta fongdoklamniba wafam aduna maram oiduna India sinba tunga aduki matik yamna chawbak controversy ama lakibani masigi matungda mahaki makataba khongthang ama oine India gi yamna chawba national media amada chatlaba matungda mahangna US ta fongdoklamba wafam adu mayamna lana misinterpret tawbire mahangna fongdoklamba wafam di hauji zo fate gi oiba zo gi miyusing asi punsinduna anawba lam amada single administration da leiraknabagi honariba khongthang asida single administration amagi makhada India gi manung sanna leijage haiba wafam adu fongdokibani mayamna lana uvire haiba wafam asi fongdoktuna makoina sangsilliba khongjang asida India gi maikaidagi mateng pangbiu masida makoina sangsilliba khongjang asi India gi Akhand Bharat haiba manglan adugi saruk amani haiduna India da amuk lobby tawba haukre hairiba miyu asimagna US da hauji leiriba fibam asida mapangal kallaba India Myanmar amasung Bangladesh hairiba country yumna siga lan thengnaduna makoigi tonganba country ama fangnabagi damak hotnariba si aduki mati awabani haiba wafam asi phongdoklamlaba matungda country ahum asigi manungda khwaidagi mapangal kanba India hairiba country sa tungsinduna India gi territory saukhat hange haiduna hauji kanna lobby tawba haurakliba asida India lengang thajaduna makoina phongdorakliba khongthang asida punna changsin binagadra natragana changsin binaroidra haiba wafam asini Nakalamuromdana hauji
Manipurda thokliba irang asida suspension of operation ki manungda channa leiriba Kuki militant singi outfit KNF UKNA na singba militant group sing asigi maikaidagi Fong na thoraktuna misam praja sing asida terrorize tawduna misam praja sing hale haibagi evidence asi hawjik putokpa hawraklabani Nakalama romdana hawjik Manipurda chahi ani faakadawraba chatharakliba lepa leitaba irang asida matam kushilakpaga loinena India ki oina leiriba NDA ki lengak asigi maruoiba supporter sing oiriba maruoine Hindu ki oiba organization kaya amana lepa leitana hawjik asi lengak asida pressure piduna Kuki militants ki matakte action lokhalu haiba wafam asi nongma ki taksinba hawraklibani khudam oina ngarangta India ki Rashtra Hit Sarvopari Sangathan amasung mahaga khusamnaduna chatpinnariba organization kaya amana punsinduna hawjik Manipurda thokliba irang asida Kuki terrorist singi maikaidagi misam miyamda chathariba miyot mine asi thingnabagi India lengaki maikaidagi surgical strikes chathagadabani haiba demand sing thamlakiba asini karigumba India lengaki maikaidagi makoigi matakta matam sana action lokhat hawdaba taragadi lakadawriba matam asida masina maiwairaktura India senma tumna irang asi sandorakani haiba wafam asisu thamkibani ngasi Manipurda thokliba loisinma naidraba chahi ani fagadawraba irang asida thokliba irang asi ethnic ki oiba irang ni masida religion ki oiba irang nate haiduna ngasi fawda fongdoktuna masibu defend tawduna thamnabagi yamna kanna honaduna laklibani adubu irang asiga kuisilakpaga loinana hojik thokliba irang asi religious ki oiba angle la tapna changsilakpa asi yamna kumang chawsilakpagum tawsilakle nakalama romdana international ki oina leiriba media house amasung organization kaya maru oina western bloc ki maikaidi thorakpasing asigi maikaidi Manipurda thokliba irang asi majority amasung minority haiba wafam asi hanjin hapchinduna article khudingma asi pungsai saiduna masina pikthana leirabani hauji Manipur ki irang asina sangtharakpagi iroinana matam amada isagi religion asi karino haibasi thoyokna khalamdaba miyoi kayama ngasidi ai maitai hindu ni haiduna yamna kanma sloga lawba miyoi kayama sung lepa leitana thorakli hauzik India lengak asida Manipur ki oina thokliba irang asina maram oidana nakal kaya amadagi makal makha kaya ki oiba luf group amasung organization kaya amana manadaba demand kholau kaya amada makal makha kaya ki oiba pressure sing asi nongmagi hengalakli matang asida India lengaki maikaidagi karamba khongtang lawgadawri zo fati ki oiba iyo asida yausillu Akhand Bharat ki oina mangliba manglan aduda mai pakhanuna India ki territory saukhathange haiduna fongdokliba wafam asida chatkadra natragana NDA lengak asigi yamna maru oiba supporter oiriba miyam sing asina lawrakliba kholau asi tagra natragana Manipur hairiba lamdam asigi history bu respect tawduna mafam asida leiriba miyoi singi oiba mahusadagi leiraklaba record sing asibu ngak senduna thamnabagi damak India ki territory kahandanabani haiduna khongthang lokhatkadawribra hairiba wahang sing asini hawjik leiriba Kuki natragana zo haina makoina fongdokchariba miyoi kanglop sing asigi leiriba khulai paiba militant sing asi India lenga ki maikaidi stipend piduna thamliba kangbu amakhakni makoi asi maikai kaya amadagi Indian army amasung leiriba India ki military ki maikaidagi counter insurgency da sisinanaba amasung India ki yamthang naduna leiriba mafam sing asida India ki interest secure tawnabagi damakta sisinaba lanmini haiduna claim kaya amasu tawraklibani Manipur ki oina leiriba iyo asigi matangda yengbinarusi India ki nation first amasung one nation policy matang asida hawjik Manipurda leiriba fivam asida maitai hairiba furupsi asigi maru oiba organization ama oiriba aramai tengolgi lusingpuren korongwan ba kubangi matakta chatharkiba NIA gi oiba case anidu Supreme Court ki order gi matung inna hane Imphal da leiramba adu Guwahati da transfer tawkrabani hairiba case asi Moreda duty tawduna leizaba STBO anan hatkibagi matang aduda lamdam asida yamna chawba iyo ama lakiba matam aduda maki oina yaukiba laikiba involvement adugi matangdani numit aduda mahaki maikaidagi pikiba speech amagi oiba video footage ama yamna kana saithoraktuna viral oirakiba aduna main evidence oina putoktuna NIA gi maikaidagi case asibu yamna kana yengsilli matam masimaktada hawjik Manipur hairiba state asida irang hek thokiba matamdagi ngasi fawbada adukkimatik yamlaba central force kaya ama pusillaktuna mafam kaya amada lepanduna thamlibani masida su pendre haiduna handak asi adukkimatik yamblaba company kaya ama honjillakpa leptri hairiba company sing asina anauba maru oiba key point oiba mafam kaya amada lepa leitana thamjinba hawrakli
ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯄꯨꯁꯤꯜꯂꯛꯂꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯂꯤꯇꯔꯤ ꯃꯄꯥꯡꯒꯜ ꯀꯟꯕꯗ ꯃꯔꯤꯁꯨꯕꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯥꯔꯃꯤ ꯀꯦꯝꯞ ꯍꯦꯗꯀ꯭ꯋꯥꯇꯔꯗꯒꯤ ꯃꯤꯆꯝ ꯑꯃ ꯃꯥꯡꯈꯤꯕ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯄꯨꯊꯣꯔꯛꯇ꯭ꯔꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯃꯛ ꯊꯤꯖꯤꯜꯂꯤ, ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯈꯛꯇ ꯐꯣꯡꯗꯣꯛꯇꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯊꯦꯝꯗꯨꯅ ꯊꯝꯂꯤ꯫